English and Tarataret and Lakpada, Governor, Chief Minister, Madate Mokong, Luching Makana, Lamdamasik Yam, the Yaki Pausal Pirakni. Bye bye Amadi New Year, Mangwaina, Infal West Traffic Control Police, Amadi Infal West District Police, Road Safety Awareness, Amadi Traffic Drive, Satakray. Sahi isik December amadagi hauduna thabu mamachumna chatharaki kumputara tarelat subnupi lal mixing palan nasi lotion kray. Awang nungpuk lamdam ni manung Manipur na lambi thong khwai dik phaba state ni hana Minister Okendro na phongdo kray. Masung tungda wara kada basing thengna na basem sadan anobu district taret lauthok lubadagi ngasiniam na awab mayok na banihana hainga ngasem constituency ex MLA and Birena government maral sirakni. Mayam kurumzari adomna yengbiri bis impact news ni ayokram somendro na hozik pungza sipawgi maroi ba pausing miyam da pijari. Awab nungai kaya puduna chat kragani English singani tarataruk laklakani ano sahi English singani taratared ano sahi na lakpada lamdam sig miyam na haraw tayam na okn sem sadu na lady English singani taratared na lakpada Governor Chief Minister yauna makok thong luching kaya na miyam da ano sahi gi yai proposal pinarakli ano sahi English singani taratared na lakpada Manipur nungsi sana na leminaba nungai yai phaba santi leiba lamdam oira sanu haina Manipur gi Governor Dr. Nazma Heptulana Manipur gi miyam da ano sahi gi yai proposal pirakli Chief Minister Okram Ibobi Singh na Manipur gi miyam da ano sahi na lakpa asina isana isabu kupna yengsin jabagi tanza ama piba khakta natana ano wakhala madi pandam thambagi tanza supiri khetnaba Yana da pumnamak thadokuna fatabamadi aranu maiti piduna nungsi sanan leiba leibak ama ohelasi hana Chief Minister na pause lakli Anau basahin lakpaga loina Deputy Chief Minister Gaikhangam nasu Manipur gi miyam da yai proposal pirakli all secretary leba ma ke office chamber da yai proposal piraduna Deputy Chief Minister na ngasi nongyai matung loiga do bachahi ase state government ki oina de challenges ka laiki bachahi ama oiki adubu ishwar na thousand biba made miyam na nungsi bibana Aru tanfamda achawu warep kaya lauduna isu kaya tungoinaram ki maramaduna English ngani tarataruk sahi ase laibaga sigi oina di Manipur ki itihas da mayak lana iduna lehoraga da sahi ama oiki aigi oiba wakhalona mang thaduna aikoi masel marakta ungkhatna bana kanaguma furup matagi apunma purakte haiba aikoi punna khangminare anoba chahi English ngani taratare lakpaga loinana lamdamas ki sing amadi tam animakta punna khundaminare ba furup masel marakta nungsi chana purakpaga loinana aikoi masel kok sungsinaduna chawkhat panungai ba yaifaba ban blocket leitab lamdamam oirasanu haina miyam da pausel pirakli ngasimak luisin ngadori bat sahi asi amaram haragari a lot of challenges akhoi thengnai sona chanbiduna Manipur praja singa nungsi biduna masigi sahi asi challenges me ase overcome to chat sahi ma se oi hajabatai achaw decision Manipur sarkarna lawduna Manipur praja singa yai fanjana ba state asig rajya sig yai fanjana ba historic of decision kaya lawduna hurdle kaya overcome tawra lakwadumba sahi amani hana singthana bada Manipur itihas ta meklana lehura sahi ni anoba sahi lakpada Manipur gi praja sing tam na leba Manipuri punamakta yaifat paujel pijaningi lakada sahi asida hatna sunaba yautaba ban blocket leitaba furu amaga amat oibagi wakhalon loyana koi Manipur anoba Manipur wata padaba nungai yaifaba nungsi sanaba Manipur do oirasanu hadna Manipur praja punamakta yaifa paujel pijari Manipur Legislative Assembly ke Speaker T.S. Lokeshwar na anob sahi na lakpada Manipur gi miyam da yai proposal pirakli ngasi English ngani tarataruk sahi loi khibaga loina lakada uri English ngani tarataret na lakpaga loina na
ningsing mathoktraba matamdagi fur masel nungsi sanan khundaminar lamdam asida ing tappa khana sainaba yaudab lamdam oirasano satkhibra sahi asida aikoi masel marakta thazaba hanthar padawna uriba se mangkibaga loinana saukhatpa nungai yaipaba pothok marang kaina thokpa khana sainaba yaudab lamdam oirasano haina miyamna yaipa pausel pirakli ima lebak Manipur sida nawa sahi asi lakpa sina khoi punamak amaga nungsi sana leminaduna अखोगी इमा लेबाक मणिपुर से मसे तंगदु लेताबा अदुगा सगी अमगा थाजना दब लेरकपसे मसी मत लेतननबा अखोई पुनमक एज होल प्रजा सेक्शन पुनमना होना मिनसी लोइना इसागे वखल हाइबा पोसे मसे थादोक पिरेगो इमा लेबाक मणिपुर दमकतने हाइदुना एज होल मणिपुर दे लेमिनरिबा जाति पुनमना नुंसी साना लेमिनमगी दमकतने हाइदुना अखोई मसे अमगा थाजनबा पुरकनबा तंजा दो अनव चाही असि लाकपसिदा पीबी सुइसनु तोंगान मचेरोल सिंगदा मणिपुर प्रदेश कांग्रेस कमिटी की President TN Haukim amsung Deputy Chief Minister Gaikhangam Bharatiya Janata Party Manipur Pradesh Manipur Legislative Assembly ki Hill Areas Committee Chairman Dr. Chaltolian Amo Lilong Political Unified Link Lipul Manipur Pradesh Trinamool Kisan Cell Congress Committee ki tongan na thadrok chirol singda anoba sahi English singani tara tarit na lakpada Manipur khundamine ri tongan makanglup singi mafamda yaipe pausel pinarakli Bye bye Yamadi New Year celebration ki mangoina status Miambu Lambida Thoning the Pataudo Watok Toktan Bahaiduna Imphal West Traffic Control Police Amade Imphal West District Police na Puna Kusam Naduna Road Safety Awareness Amade Traffic Drive among us the Pangtokray Imphal West District Superintendent of Police ki Miyang Maka the Pangtoki but Traffic Drive adu Sarukama Oina Imphal City ki akoi ladiba mafam kya achadok to gari sing sek toki gari ki chesang suna yawda Mamadi helmet Uptana gari Toroko Musing fine Tian Kiamade, Se Suna Yaropo Gari Mapusing the Asamakudol Tamdon Ikai Kumnab Utki. Driver Sigamarilan and Imphal West Traffic Police Officer in Sars or Dorendron Police Department na Akanana Pangtok Liba driver say Maru and status the labor Miamu traffic Chana Patap Kaidana, Sana Handuna, accident Tondan Bahona but Taurangne, Traffic Police na Paika Liba Tabak Toram Sing a say Miami Punsibu take the Kaidana, Tamnan Nabanikana Mapung Fana Mateng Pang Biuhana, Apil Torokli. Traffic Police के driver से मखाता न सथकी के न्याय नसु पाव से न मखातारी हमने उपद्रगा आई गाड़ी के चंग सुद्रगा पैसा तिंगी बसा मत तिंगी है बजे वखलों से मोइदा अदुगम नॉलेज म अदुग वखलों पीरगदी मतुम नाउ थोलकम तम तम लापम तम द आई से चंग सुब दरकार वई आई हेल उप दरकार वई हाईवे वखलों से कोइन पिजनिंग दना असुगम ड्राइव से कोइन मरोन पांगुक जबनी से चंग जे लोइन सुरम तागदी अखोइन चेक तम तम द मागी अवाप अमता लेम दरगदी कोई ट्रैफिक की साइड की यामने इसम चंबा खुदोम पोलम को पिजई ड्राइव तम तम द माजे अदुमाइना यू थाए हाई बजे तसेंग कोइन आइडेंटिफाई तबम तागदी अखोइन फाइल ओइना Sahum 1998 ko MV Act ta masigi magi sab sabi phang thogot punishment ji yaroga dum leirabni Anova Sahir Lakpada Manipur Puna Kunda Minero for Kuding Makta Chief Secretary Oinam Navakishona Yaipa Pausel Pirakpagaloina Manipurgi Sakau Cheng Marangkai Putoktan Miram the Tadu and the state government Hotna Rihana Fongdorakli Ngasi All Secretary Labor Market Office Paumikar Unava the Chief Secretary na Hokip Sahi Sida Lamdamasigi Miam Gidamak Paikat Kibatabak Torm Kagi Matanga Wafam Kaya Fongdoraki Mark Nahaki Bada state government Yumtong Kudimakta electric photo and Duna Sendan Lambi Ama Oina Nabatabak Paikat Pahokre, Manirida Kusam Naduna state government Paikalab Kongkang Sigi Makada, Yum Amamna Yum Takta solar panel Haptuna Mai Putung Nabahona Bada Sada 70% subsidy Piri Hadiba Kanaba Asi Gikanaba Miamna Lobi Duna Lamdamasida Mai Marangana Putok Pada Miamna Mating Pangbin about Apples Tauki. Masigaloina na lakli bachahi English ngani tarataret ki Mars fawbada solar ki khutang da mai megawatt manga puthok na pandam thamlia na fongdoki lambi thong ki matang da so state government am yeng sangduna Imphal jiribam lambi da leriba makru amade barak thong RCC thong onthong na ba work order piduna thabak paikat pa haukre hana fongdoraki Manipur da koina piriba rooftop ki piriba solar ge se about 5 megawatt ni ataki March 2017 phawda ma se ngamna bo honani Hojik Pawada Manipura rooftop kida 5 kilowatt amana koigi aham hoina kongpal rai koi sanga kare domestic ni atopa commercial gi wana 20 kilowatt amasu koi puthokpa hore lambi thong phanaba damakta ri tongan ba program kya la hai Imphal More Road se ADB gi senthang makha da sasekna
फाइनेंस तौरगा लंबी से इम्प्रूव तौनरबा अदुगे DPR लोरे हजु लेन एक्विजिशन की थबक चथरी एनी टाइम थबक से कोई हौरनी सिमिलरली मक्रू अमसुंग बाराक ब्रिज की थबक से हौनरबा टेंडर तौदना वाग ऑर्डर पीग्रे से NHIDCL ने तौबनी अदुगे इम्फाल कोहिमा की लंबी सु मसे कोई इम्प्रूव तौनबा अदुगे प्रोग्राम लेरे इंग्लिशिंग अनि तरा तरित के अंगन मदा पांगथोकनब सेम सारिब असेंबली मिखल की मतम लाउथोक्त्रिंगै मांगोइनना ngasi all secretariat conference hall da all political party की मिफम म पांगथोखरे मणिपुर की CEO विवेक कुमार देवानगन चेयर लौदुना पांगथोखिबा मिफम मदु मणिपुर द लेरिबा political party सिंग म्यूट सिंगना सरुक याखी ngasi की मिफम मदु सरुक याखिबा political party की म्यूट सिंगना लाकलिबा मिखल असिदा मरुएना सिंगी मफम सिंग स्टार कैंपेनर सिंगना मिखल ग मरी लेनब कैंपेन तौबदा हौजिक ओरिबा फिबम मसिना मरम ओइदुना नुंगनांग फोंदोकनखी political party की मिहुत सिंगना फोंदोकनरपगी मतुंगिना political party खुदिंग मकी स्टार कैंपेनर सिंगना कैंपेन तौबदा पामदब थौदोक थोक्तन मतिक साब security पीगनी हैना CEO ना थाजब पीखी ngasi gi mifam aduna mikhal gi matam lauthok lo matung model code of conduct hek sana kibaga political party amade candidate singna tawba yaba amade tawba yaroi da thabak thorom singi matangda kupna khana nei naki सही ऐसे कि दिसंबर अमदगी हौदुन थाम सुमन चथरकिबा हुंपुतरा तरे सुबा नुपिलाल निंगसिंग पालन ngasi लोशन खरे The Nupilal Memorial Association Manipur Sinduna Netaipa Chutek Sanjan Thong Leba Nupilal Complex the Pangto Kiba Thoramadu da Chief Guest Oikiba Senior Advocate Khaide Manina Manipur ki Puwari Sagona Raklaba Lamdamasigi Ima Amasung Nupiobi Signal Laurk Liba Taudang Kaya Dubu Ning Singduna Singthaki Kunayas Leba Maira Paivi Singna Mayakab Nisag Mayok the Sangshinduna Lamdamasi Wasamba Achum Makai the Puran Raba Hotna Bahibasi Achum Baniana Magna Fondoki Thoramadu Saruk Amoina Manipur Gitamaka Tawai Katokraba Tauna Favi Ima Singi Photo da Hailai Katuna Kai Komnaba Utki Lonana Velun Kaya Tagatuna Faihanki Konjal Artist Union Levakning Mesha Satuna Haudoki Thoramadu da Nupilal Memorial Association Manipurgi President TS Ivemal Debi Amasung Manipurgi Mafam Kadi Laku Nupilal Memorial Association Manipurgi Ima Singna Sarukyaki An Malumpilal, Anisub Nupilal, Mapunda Nupilal, and Kanariba, Aduga Nisabandi, Home Subada, Mari Subada, Aquay Maira Paibi, Haidana Tokiba, Single Champel, Marputegi. A Sigumba, the Lori by my Belgi role sings there. Masiyam Chawi, Manipurgi, Tanariba, Samasa sing economic blockade ki, law and order, Laitaba, Aduga Saswan Nintijana, Tobangam Daba. Aduna koina thengnariba punamanga se masida su imai bel singna achoba role logani Manipur gi nupi singna mangjin tharaga choba role All Manipur Nupi Marufna Sinduna Hoki December Amadagi Hauduna Tham Suna Pangtor Pumbara Tarelak Subnupilal Ningsing Kumonsu Ngasi Lotion Cray Bit the Kendra Rotale Iravad Vavan Complex the Pangtoki Lotion Mikitoramada All Manipur Nupi Maruki President Maishnam Ongbi Saki Devina Kunayama Sahor Purna Bahonabada Manipurgi Mamawi Sing Lauri Taudang Kayabu Singtaki How's Chatter UNC economic blockade asina Lamdamash the Hingminer Miam Pumna Maka Piri Besaiting as say Mating Tokwa of our government and later with the Miam not Tengner Awa Pumako Pangamgani Hanasu Fondoki Thoramadu Sarukamoina Nupilalam Sung Nupi Iho Habiramasida All Manipur Nupi Maruki Hanagi President S Sorojinina Warol Patoki Lona Housing where Kunayamade Langak Longi Saktam Sida Nupilal Gimaru Eba Haibahira Masidasu DM College of Arts ki retired principal Professor T.H. Bedamini Devina Wanganki. Asuk yamna wariba mayam singase masi kaidawragadi kokadage haiba sidaida laipak asidaida awonba sarkar amma aikoi mi bu mina otaba yamna mating laiba sarkar amma laiba taragadi aikoi nupi miyam amma amma laiba praja miyam singase khara safana hingba ngamgadra Manipur government के rural development and पंचायती राज department की English सिंगनी तरा तरेट की calendar ngasi department ऐसी की minister Marangthem Okendro ना फोन करे थोरमंद department ऐसी की secretary Suman Singh deputy secretary Valentina Arambam chief engineer Manipur State Rural Roads Development Agency and Bapu Chana मधे department ऐसी की मकोक थोंबु official सिंगना सरुग्याकी Thoramad ko Marilena Sterasi Chief Minister Okram Iwobi Luching Makada RDM the PR Department Sterasi Kungang Singh Sem Samna Hanaba
lambi gi thabak sada humputra nipan mapung fana loisin ngam kre department asina paikhaleba thabak thorom asina maram oiraga state ase India gi awang nopu state singi manung da lambi thong fa gi manung da khwai da gi han oib ngam le loinana India gi wena su mari su mafam kan ngam le department asina makhata na state ase gi wena apha thabak thorom kya paikhat pa ngam ba oja gi hana minister moirang tem okendro na phongdo ki अखोई की अचीवमेंट से 78% है अखोना सेंक्शन तब वर्क से लिसिंग चाम मौद्रा निपान की मनुंग लिसिंग चामगा निफू मरी से अखोई एक्सिप तब ngame नॉर्थ ईस्ट की अखोना बेस्ट परफॉर्मिंग स्टेट होय सिदा नतना इंडिया की मरी सूब पोजीशन अखोई ले अखोई मणिपुर सरकार की माइकैदगी अमसुंग डिपार्टमेंट सिबु पुजबा मिनिस्टर अमोइना यागना अखोई इंजीनियर सिंह सेक्रेटरी अखोई टीम पुनमक पुसु यागना थागतचरी द मखोई मपालदगिनी अखोई ngasi masi accept tawba ngamase Anova district taret lauthok laba matungda oirakada basing adu thengnan sem sadana district lauthok lubadagi hauzik miam na awab nang mani hana hangang kendra gi hanagi MLA nongthongum biren phongdokre loinana BJP gi government laku matamda apunba Manipur ma sungsoi soidana sagat kani hana thajaba pikre ngasi luang chagum da laiba nongtongum biren gi yumna pangthok ki ba hangang kendra gi manung da laiba tongan national lamad international gi thakta award sing phangla kharba miyoi sing okpa gi thoramda wafam asi biren phongdok ki banai Thoramud the Maitai Puari Libada Dr. B.R. Ambedkar National Award Fangla Kraba Wangkim Ibo Chow Maitai Junior Hockey World Cup 2016 the champion Oikiba India ki team da Saruk Yakiba Sanglakom Nilakanta Made national level competition English Singani Tara Tarukta Mana Fangla Kraba Mahiro Singsu Achamakudol Pot Pidon Ekai Kumnaba Utki Puning Tawatki Thoramud the Bire Namakata na high blockade Tauki Levak Miam Kam Tang War Matamasida Paleba government as in the Kauduna Amade Sangab ki thabak kya sathaduna laire haiduna apaliba government asbu maral sikhi Hujik kata thani kata ngai kanda administrative convenient gi jati gi khanjade koki gi nachade naga gi nachade maisai gi nachade explanation yam phajaba reality the deadly yemagdi kari gi damakta sing sapot haningba administrative phajana pibi ningba ngasi gi lebi ba sarkar sina Kari damakta sahi mari gi mamangda administrative convenient gi damakta district CP lauthok kidribano United Naga Council haiba frontal organization underground ma frontal organization sina Manipur gi Naga tabalam se makhoi gi ne claim tawse kuire haiba area sida district si creation tawko matamda soi dan kari gum bakara thokani ase koi prepare tawbra tawdabra koi government Hauzik Lariba government asigi haukiba sahi tarahamanga gi achievement fongwada government asina lamdam asigi miyam hanjin chaitheng piriba economic blockade amade khwaraman kaithel ningkhai kibagi wafam panpham thoi hana BJP Manipur Pradesh Election Management Committee gi convener TH Chawbuna fongdorakli lakliba general election ga mari lena ngasi kwa kaithel pangthokiba miyam gi mifam amaga mari lena na Chawbuna Handa government asina department kya gi anoba thabak lauri basi hanan anoba thabak laudana naba MOU ma laikhiba adu handokrabara handokiba oirabadi laibak myam na khangandriba karigino government gi matam loisilakna matam na mikhal mayat da thabak panglok do loksin basi mathangi lakpa government da awa pinar thawong ni hana fongdoki ngasig mifam aduna taramathoi suba assembly mikhal da nauria pakhang lakpa assembly constituency gi oina o malesbu myam na amato oina saugat pahe da su waref lauki UNCD economic blockade ase lotion dabadi seri bo bina dait lo gadone government pura demand dait lo thoi kari no mi wona sumi thoga soda paisa thi le ye dikai yani thawa happy me asu paisa pi kro thi le ye di kana de ma de adu ki sarkar le ni kari kana di seri no pa masa le ida post punama department punama down siding tawi karaida assembly yo no pokhlaga assembly pass ho gane Maduri down sajini post ngado ngasi hangdokana cabinet na pitla na phamirega assembly gwaneta down sajini tawgi babo number ni Khetrigao Block Congress Committee Imphal East ki General Secretary Laishram Guna Manipur Pradesh Congress Committee dagi resign tawduna Bharatiya Janata Party BJP de sangkhre Khetrigao Sengwa Sagar Apunmalu
Kasal na sinduna Khetrigaon constituency ki BJP ki Miref Nakum Indrajit ke sangle na pangthoki ba chama thoram da Indrajit na Laishram Guna Butaram no ki Manipur Pradesh Congress Committee ke General Secretary oina tam mangarak paidun lakib Laishram Guna na haukib December 25 da MPCC ki President TN haukib ta resignation letter pisinduna party asidagi tolakibani hari ngasi December kuntham athoida Manipur da phong liba pause khara da NHNIM ki General Secretary TH Muivana National Highway sing blockade tabugi maralda lengak na faduna logi matung ina while sathariba United Naga Council ki luching ba ani bu condition yauduna thadorak ba demand torok bu MLA L Ibomcha ki chero laman akan ba mongda yanin da phong dorakli court ki jurisdiction da leida ba accused ani bu Lanai myo yamana thado kadam ne na pressure pirak liba se lob singna bani contempt of court ki proceedings sathaduna TH Muiba ki mathakta su moto case lokhot kadam ne hana su cherola sina makha tarakli loina na matanga shaida break amalawzage Manipur amade malam gi tongan ma e pause single loina na ekoi break tagi amna thuna hanjarake impact news pu migeng ta du na lebiu Sunflower Play School Chimanong Konani Kara admission open for 2017 for daycare pre-nursery, nursery KG. Monthly fee for daycare rupees 550 per month. Monthly fee for pre-nursery, nursery rupees 400 per month. Monthly fee pre-nursery, nursery plus daycare rupees 600 per month. CCTV camera are present in all the rooms. Post vacancy 2 teacher, 1 mother. Date of interview 9 January 2017. Section start from 6 February 2017. Van service available. Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Ozam Pain Relief Ointment Khwang naba kok chikpa tang chikpa amadi khu naba na singbada sinaba yarba Ozam Lips up group na puthok saba Ozam sinabiyo break matong da mayam bo man taram nokchari loina na bulletin se makhata ba pausing miyam da pijari M2 Kamsung MGO ki apun ba Joint Administrative Council ki General Secretary ki chero lamagi matung ina Council ki Secretary Organization ki thau puramba TH John na Secretary Sibam sung membership tagi resign tawda ayaba pire phongdorakli Salib sahiya sina loishilak pa mari lena na ayeng nung thil nai dana I pau ki thabak tawri ba lamdam se ki paumi singbo ikai khumna ba utuna Democratic Students Alliance of Manipur desam na acham khudol tamkrai Mahiroi lobasi ki mayai loisang da pangthoki ba acham thoramasi ki matangda desam ki president moirang them angam bana phongdor kipada lamdam si ki tangdu leita dra phiba masda awa ana thidana miyam da I pau yoholiba lamdam si ki paumi singbu ikai khumna ba oina acham khudol tamjabane khunai amana mapung fana sakhot haibasi media ki mateng yaudra oithok loi adubu kanglup kharana paumi singda toina kian khangan mu ki thawong sathabasi condemn tawe masigum thawong matung tawbidna ba paumi singna maning tamna mi Miam da I pau fangan na bahot na minase amarom da lakadur besai English ngani tarataret na lak pada Manipur miam da nungsi sanan lamin na yai pausel pira duna angam na makhata na fongdo kibada English ngani tarataret tagi hauduna desam na education sector da hian akan mieng sanglagani masige saruka moina lamdam se chanarakliba tuition culture lehendan na khongthang ma paikhat lagani fongdoraki Alamate pressure to bidaba aki ekang nangan bidaba yamna free oina democracy ki yamna chawa saklo na ma democracy bu mapang kalan bada so wa daita ma lobiri ba media si koi maning tang na mathok to hanada kana kuma matana ayat pa pan ba behining de bagi apa matu de samda lejai pohong hong makhal gi ahong ba education system ama koi puhulam na bagi so wa campaign na mathak koi tawragani Regional Institute of Medical Sciences RIMS Imphal ki Medical Superintendent thokpa chero lamagi matung ina Department of Radiotherapy ki Teraton 780C machine mafung fana season abi yare maramasina lakli January ani English sing ani tara tere tagi mau sagum anaba sing layeng ba hauragani hari
Sahid Madhumangol Foundation amadi ICAR Lampelani na sinduna ningtham thagi matamda Hawai maru amasung hangam maru karam na thagada gi haibagi matangda nomogi oba awareness kam training program ama ngasi Imphal West ki manung chanba Pasoi Part 3 community hall da pangthokre thawramas da saruk yakhiba BJP Manipur Pradesh ki in charge Prahlad Singh Patel na phongdok ki bada lorok tha loi khrabasu Manipur ki mafam kya leiriba lofom sing hangdun leiriba se matam ga sana pothok puthok na ba hotna ba mathau tai India government na leba ki potok hengal na ba hotna riba se da mai onsin ga da bane Laufam haibasi laumi singi lanni aduna anobu technology kya sizina aduna pothok puthok na ba laumi sing na hona biyo laumi sing na puthok liba pothok sing yon pam lai tabagi awaba thengna rabade government na laigani hauzik Manipur da blockade laibana polam kya fangdabagi awaba mayok nari adubu isana pothok puthok sarabade awaba se kharada wadabas ko kani fongdoki thawramasi ki saruk amma waina pasoi gi miyam da hawai maru made hanga maru singsu yentoki कि आप पैंट पहनते हैं सूट पहनते हैं इसमें कोई प्रॉब्लम नहीं है आप पहनिए आप 5 स्टार होटल में जाते हैं आप जाइए लेकिन हमारे अपने काम को जो हमारा ट्रेडिशनल काम है जिस काम से परिवार हमेशा चलता रहा है उसको इग्नोर करने की ज़रूरत नहीं है बल्कि उसको अपग्रेडेशन करने की ज़रूरत है सरकार की पॉलिसीज़ के साथ मिलकर अपने आप को अपग्रेड करने की ज़रूरत है All Manipur Sound Service Association na hauzik Manipur da oide ba phiba masi yenglaga hauki bu December ke tang kun ma pandagi sound service tawba lepna na khangan ki wafam in da sound service mari lakli ba January ke tang ahum da AMSS A gi office ta lakna na ba association sin thador pa chiro lamada khangalakli Lamlai Police Station ki manung chanba fangnung makha lekai da leriba ITI manak leba lobuk amada Chinese hand grenade amaleram lei ngase yo pung taren makhai rom tarakwa do aida lobuk atugi yumpham thon na ba leibak lokthok pada bom adu thengnar khibane hari bom adu ayuk pung 8 minute yankai ta bada Manipur Police ki bom squad laktuna lokthok laba matung asoi ngam yaudana pokhai hankre nakal lamarom da Imphal West District ki Imphal Police Station ki manung chanba uripok asom lekai de leba midday meal ki contractor oiba magi yum gi konthong da hand grenade amasu yandu na thamlam lei bom thamlam leba yum adugi yumbu adugi maming na yengkhom Zentaram sahi nifunipan apoko wai Zanaki retired bank manager UBI ni Red Army KCP hai na thaba chirol amaga loina grenade adu ayupung tare taba adu aida thengnarak pani hari Manipur Police ki bomb disposal team laktuna bomb adu defuse tawraba matungda Lamphel ki dumping ground pung taret minute nifu adu aida aswaya ngam yaudana pokhai hankre ngasi ayuk uripok asom lekai maning Lairakta laiba yangkhom Janaki Singh yum da bom thamlamba amasung lekai adumaki maira pai bisangda nongmai maru thamlamgi mayokta wakan mifam sathakrai wakan mifam adu uripok asom lekai maning lekai maira pai bi gi sanglen da sathaki bane wakan mifam adu da mafam gi maira pai bi singna saruk yaki loinana yumlakta bom thamjin mi gano maira sangda nongmai maru thamlamba yaning de haina thab placard sing sijanaki Demand letter pi bachat lingaida KYKL ki member ne haba mioi ani ngarang Imphal West District Police Commando ki team mamana far hari far ba mioi ani udui singjamai sograk pom lekai de sograk pom Surjit Elias Manglem Elias Ivungo chahi nifutaruk apok pa yai ma singnei loinana khagem pali pantak tagi aribam Tezesor Sharma chahi yangkai humdoi apok lai khidraba e Kanhai Sharma ni pistol ani grenade ani amade ID amaga loinana sagok from Surjit mamang dasu Imphal West District Police Commando na anirak faru bani hari Imphal East District ta CRPC ki section chamani phumari subsection ani makhada hokiba December 19 gi athing tham kiba sing matam gi semdok tuna subsection manga gi makhada athing tham li haina district magistrate and Geoffrey ki chirol mana makhat ana phongtorokli Youth Development Organization YDO na sindun ani raksuba led Tongram Robindro Elias Ingo Cha Memorial State Level Sport Painting Competition ngasi pangthokrai Sagolban Tera Lokram lerak machina pangthok competition group ani thokna khaidok tuna pangthoki loinana mahairoi chani henmana saruk yaki sahi khuding goina pangthok kadoriba painting competition ase laikhedraba tongbram
Rovindrogi yumgi mioi singna sponsor tawbane nauriba angang singda lai yakpagi lamda puning singchinba amade angang singi haithoi singthoi ba khangdong na pandam da competition ase pangthokpane hana silile langli ba singi maikai dagi thamlakli Manipur की ओइबा हौरइबा आंगांग नुबीस मयामसी अफबा लेवलदा थमोइदगी हौरकपा मखोइना खंजबा वाखल मयामदु येकपा खोपदा ममी तादना मखोइ आंगांग आइसिदि कमनिंग कपा साउनिंग साउबा नोनिंग नोकपा खुदा खुदा की ओइबा थमोइ वाखल नाक्ता चेनबा मयामनिना मचिगी लंबेला सुम पुदरगदी थमोइगा मरि लेनबा अफम मयाम ममा उतोरकपदा मतेंग ओइना बायना सिगी होंथांगसे अखोइ लोकसबनी ngase upung taret community yang khai chapa matamda impact tv ki head office tagi khongman basi khong tamna purakpa optical cable fiber sakhangnab singna singthat na thadat lamle tha sigi tara nipan da su mafam asimak tagi optical fiber kak that lamba made okram sutek tagi basi khong fawgi manungda amplifier cable manware amade optical fiber kak thatuna huran bi krabane maru aina leba ki thawdo wathok thokpa maru oiba matam singda asigma thawdok sing thokpa sina maikaya songi miyamda impact tv ki program sing amade I pau fangan bada khudong sa da bakaya mayok na halle maram aduna area se da leriba maira paibi club amadi mairi lena singna thaudok singa simatungda amuk hana thoktan na bahona bada mateng pangbina na ba basikong area gi local cable operator b inau tom sarmana apil tawrakli hauze ngasino mugi oibak sanami pauda asam gi boka ghata English singani taratare ki January manga dage sub junior national football championship ki north east zone qualifying round sanab hauragani hari championship asigi group A da Assam Tripura and Meghalaya loinana group B dana Mizoram Arunachal Pradesh amsung Manipur harib team singasina lamba taunaragani Manipur gi aham match January 3 ta Mizoram ga lamba taunaragani hana all Manipur football association ki sirwal amada khangalakli All Uripok amadi LKYDA Lifeham Kuno ani an state level mini voice for a side under 35 kg football tournament ki semi final changkhrei ngasi tournament asik an quarter final da RKC team A khuyatong sanaroi Y thongam na panjalama chankharba matung All Uripok ki sanaroi KSI Lanchen man panjalama chanduna team animakna match ki api matamda panjal amamam chanaduna match asi draw oibadi kicks from penalty marks na team animaki laibak lepna bada RKC team A khuyatong ki sanaroi amata panjal chanma ngam khidabaga loinana All Uripok ki sanaroi Why Hentoi na panjal ama chanduna match asi All Uripok na panjal ani ama da mai paki sathari tournament asigi ani suba quarter final da LKYDA Lifeham Kuno isanaro Rohit amadi Govind ani na panjal amamam chanduna MUC maiba khulbu panjal ani sinoda maithiba piki Raising Knowledge Club Khuyatong na sinuna club asigi sanabung chathari football tournament asigi ahum suba madi mari suba quarter final match sing English sing ani taratarit ki January ani da sanaragani National Football Championship for Santos Trophy 2017 gi Northeast Zone qualifying round 2017 January marida Meghalaya gi Shillong da pangtok pa hauragani hari qualifying round asigi group A da Nagaland Assam Meghalaya amadi Arunachal Pradesh na lamba taunabga loina group B dana Mizoram Tripura sung Manipur na lamba taunaragani Manipur gi hanwa match January 3 ta Tripura ga lamba taunaragani hana All Manipur Football Association thokpa chiro lamada khangalakli Economic blockade amadi counter blockade na maram oirakli Manipur ki tangdu lai tadraba phiba masda communal harmony puragna pandamda no magi oiba friendly football match ama maitai 11 amadi tangkhul 11 ani ki marakta ngasi sanakhrei tangkhul dangalong ground sanaki match aduda maitai Baptist Church urkhul na maitai 11 bu represent tawduna made urkhul gi violent lekai na tangkhul 11 bu represent tawduna lamba tawna ki match ki api matam gi manu team ani mangna panjal manga chanaduna penalty shoot out na aka apo lepnavada tangkhul 11 match asi panjal mari ahum da mai paki organizing committee ki convener PK atingna ngasi ki match asi Christmas kumai ga mari lena na community ani ki marakta nungsi sana bu mari hena chesilana na pandam da sin mani fongdoraki Maitai Baptist Church urkhul ki pastor Ramba Yambemna Maitai amade tangkhul ani santi laina punna khundaminari Manipur khundari bu furup khuding mangna hingsa thadoktuna santi amade nungsi sana purang na hotna binna sena apil tawrakli Lakli be sahi English sing ani tarataret ki November thada Goa da 53 suba national games ta
पांगथोकलगन हारी नेशनल गेम्स असी स्पोर्ट्स डिसिप्लिन कुंथ्रा निथोइन सरुक यागदौरी लोइनना असिगिदमक सेम सानरब मणिपुर ओलंपिक एसोसिएशन की सेरोल मन हाइरी अमरमदा अनोबा सहीन लाकपदा लमदम सिद लैरिबा सानरोय सिंह स्पोर्ट एसोसिएशन सिंह अमदी स्पोर्ट्स पु नुंगसीबी सिंगदा याइफे फाउजल पिरकपग लोइना मंगोल ओइबा अमदी माइपाक ओइरदुना ओइरसनो हाइना मणिपुर ओलंपिक एसोसिएशन याइफे फाउजल पिरकली अहानब YWC क्रिकेट ट्रॉफी की मपू सोनालिका कोनुंग ममांग ओइख्रे ngasi यंग वेलफेयर क्लब लंगथवाल सिंदुन लंगथवाल पब्लिक ग्राउंड दा ओवर कुन कुन लंबा तौन की फाइनल मैच अदुदा सोनालिका कोनुंग ममांग टॉस गमदन बैटिंग आना साना नब वारेफ लौकी अहानब इनिंग्स दा सोनालिका कोनुंग ममांग अपी ओवर कुन द विकेट तरामक तुरग रन हुमफु लौकी मैच असि अनिसुब इनिंग साना के बा सनराइजर यारीपोकना ओवर तरा मपन के बोन मंगा द विकेट तरा मक तुरगा सुमनगी रन यांखै निपान खक लौदुना मैच से रन अनि द माइथी बनंकी क्रिकेट टूर्नामेंट से मैन ऑफ सीरीज में मैन ऑफ द फाइनल मैच ना सोनालिका कोनुंग ममांग सानारोय सानाना ताकी टूर्नामेंट से विनर ओइख्रबा सोनालिका कोनुंग ममांग ट्रॉफी का लोइना लुपा लिसिंग कुंथ्रा लोइना रनर्स अप तहौरबा सनराइजर यारीपोकना ट्रॉफी का लोइना लुपा लिसिंग कुन फंकी लंगथबाल असेंबली कॉन्स्टिट्यूएंसी की हानगी मिनिस्टर ओजोय मदे लमदम सिगी मसक नारे मियो क्याना टूर्नामेंट से दमको मथंग ताकी सानारोय मदे टीम सिंगदा मना मथुम क्या खुसिनकी मतंग अशोर बुलेटिन से टेंशन जद्रगिंग मांगोइना हेडलाइन जमुना थमजरी इंग्लिश सिंग ने तारा तारे लाख पदा गवर्नर चीफ मिनिस्टर मदे अतै मकोक थोम लुचिंग क्याना लमदम सिग मियाम याइफु पाउजल पिरकली बाय बाय अमदे न्यू ईयर की मांगोइना इम्फाल वेस्ट ट्रैफिक कंट्रोल पुलिस अमदे इम्फाल वेस्ट डिस्ट्रिक्ट पुलिस ना रोड सेफ्टी अवेयरनेस अमदे ट्रैफिक ड्राइव सटकरे सही ऐसे कि दिसंबर में हौदना थाबु ममुचुम चथरखिबा हुमफुतरा तरफ सुबन नुपी लान निंसिंग पालन ngasi लोशिनख्रे अवांग नोंपोक लमदम की मनुंग मणिपुर लंबी थोंग ख्वाइदक फब स्टेट नि हैना मिनिस्टर ओकेन रोन फोंदोख्रे अमसुंग तुंग ओरकदब सिंग थेंगनन सेम साधन अनोब डिस्ट्रिक्ट करेक्ट लाउथोकबदगी ngasi मियाम अवाब मायुक नबनि हैना हांगांग असेंबली कॉन्स्टिट्यूएंसी एक्स एमएलए एन बीरेन गवर्नमेंट मराल सिरकली